Manipur Leingak ki tonganba department singna piriba skill development program singi kanaba louduna lamdam asigi Senmitlon Phagat Hannaba Hotnashi haina Social Welfare Minister Heikham Dingo na appeal tawkre sekmaida nauna saba government ITI gi ahanba session hobagi thoram aduda Directorate asigi Joint Director Yaifaba Longjam ITI sekmai gi Principal TH Premchandra amadi Khurkhul GP gi Pradhan Irungbam Santa Sarugyaki Directorate of Craft and Training Manipur na sinduna pangtokpa thoram aduda Minister Dingo na hai State asigi haurakliba naharol singda skill development training kaya piduna lamdam asigi Senmitlon Phagat Hannaba Chief Minister Nongtongbam Biren gi mityeng makhada leptana hotnari masida government ITI na achoba thodang logani haiba thajaba thamduna ITI saba yauna tongan ba thorang sing paikhalakibani Mipum khudingmak Leingak ki thabak tawba haibasi oithuktabani maramaduna haurakliba naharol singna Leingak na paikhatpa thorang sing asigi khudong chaba lauduna maromdom lepchaba ngamnaba honagadabani haiki Hoi Manipur dalaiba sabta sathi wa klem na hakali manna what college of the government ki job se tasing roi apply to kol roi phangni hai ani thabak ko bodi matam lai madagi Phagat Hannaba Hotnashi sarkar gi Senmitlon gi film su yengani Senmitlon gi film dani harka da bagi thabak si lok ko kol pa dum lai bani na asi kamai to na asa masa gi Senmitlon je phangade gi ha gi si andam se do andam se ni se makhada maroi na ko ya ai sector se chakot ni ya ge hai skill development training se pira ka masam sa gi Senmitlon masam sa gi se doksa da ba dum akhir pa thong mo ka ni ha ji mana